Ama, loirabo. Lakpa yarabo. Hi, welcome back. Sidi ayuktagi hore video namba tumhogot ngairi. Sidi aina kai tawgi habdo namaki thawak chatringai ko. Hek hogotpaga kem tawdringai di ising asaba thaamine ko. Sisi ini yang tuh sisi 400 ml oirame. And kali ising ngasi ising ai target sih 2.5 liter thak kita wani 400 ml han hore. Hogoting ini ko. Dah, jadi brush tau thora ge ising thopo loire. Aduga exercise khara somu tau do ini ko. Exercise tau kunci kamu exercise khara tau brush tau loire. Khara tau ke samu do pudle. Samu ge yadre ko. Ayu ising asa nang ko tumjalle ko. Chana bai dei kemta skincare to roi ko horen hasna hala ta utkene sise sunscreen ka dang tayar satke tuka aina set toisina ilake ko sise sarojini degi lo ai taw ya wan sise phangi sarojini degi lipa kanota 80 da sise salage mo yoga so hata we ko mechi oi ai do khara nuai te ba okay sina ba thole oi yes in video hang nam thoyam mo isai jas nakung singjai heb ware jibale wai am selection lay ba ko adugi ware sakya thong doi ne as mathela ya me na thong ge na ai na hinjang ga di loi sem do thammam ne ba anduna nang aro ai hana iru thorok ai iru jai ngai da kano da ai nupa da breakfast ma lam da breakfast ma ai yam thuna iru ja da thola ani ai di thawam ja to ni na nang de ba ko da ai gi thabuk ti chak thong ba khatang ni ba aduna atu puthok de ban to bi ramen mana ai mating yam pange yam phaban ai sẽ là kỳ đi ơi có mấy phát xem với ông có ai bây giờ thôi là yam thủ ní đó là cái gì cái bác đó là cái gì đó là yam thịt một phần Hana đi con tao làm đều có cái gì thì anh nè anh tao phi về đấy hay rồi mình chum ra Wani siang mani mà Hana phải không quay này thì kém tao hay làm đầm nè gì thì hay lơ dress mà sao lỗi tôi I am very lucky rồi rồi skincare khá tốc sân đấy mai cả chạm tay ra chưa sorry Ama, loirabo. Lakpa yarabo. Sorry. Kaino. Breakfast sumai tore. Aigi banana lassi sembirame mana. Aduga yerum ai ani magi mari. Nangdi. Angi pro kai thaktoina. protein check
ꯄꯣꯇꯦꯟ ꯆꯦꯛ ꯅꯪ ꯒ꯭ꯔꯥꯏꯟꯗꯔꯗ ꯍꯦꯛꯇ ꯊꯛꯊꯔꯗꯣꯏꯔꯣ ꯊꯛꯇꯣꯏꯅꯤ ꯃꯤꯅꯦ ꯊꯥꯎ ꯊꯥꯎ ꯑꯩ ꯆꯥꯁꯤꯜꯂꯒꯦ ꯕ꯭ꯔꯦꯛꯐꯥꯁ ꯆꯥꯔꯁꯤ ꯊꯥꯎ ꯊꯥꯎ ꯌꯦꯡꯒꯦ ꯒ꯭ꯔꯥꯏꯟꯗꯔꯗꯒꯤ ꯍꯦꯛꯇ ꯊꯛꯊꯕꯤꯅꯤ ꯑꯩ ꯄ꯭ꯔꯣꯇꯤꯟꯗꯣ ꯃꯍꯥꯎ ꯌꯥꯎꯗꯕꯤ ꯑꯟꯐ꯭ꯂꯦꯚꯔꯅꯦꯕ ꯍꯥꯎꯇ꯭ꯔꯦꯕ ꯑꯗꯨꯅ ꯈꯤꯇꯪ ꯍꯥꯎꯅꯕ ꯍꯥꯏꯅꯅꯦ ꯂꯐꯣꯏ ꯍꯥꯞꯆꯟꯕ ꯑꯩꯅ ꯂꯐꯣꯏ ꯍꯥꯞꯆꯤꯜꯂꯒ ꯏꯁꯤꯡ ꯍꯩꯖꯤꯜꯂꯒ ꯆꯥꯊꯣꯛꯑꯁꯤ ꯊꯦꯡꯉꯦ ꯆꯥꯊꯣꯛ ꯆꯥꯕꯤꯔꯤ ꯍꯥꯎꯕ ꯌꯦꯡꯉꯣ ꯂꯁꯤꯗꯣ ꯍꯥꯎꯋꯦ ꯌꯥꯝ ꯍꯥꯎꯋꯦ ꯀꯩꯝ ꯊꯥꯛꯇꯦꯀꯣ ꯁꯤꯁꯦ ꯆꯤꯅꯤ ꯊꯥꯛꯑꯦ ꯆꯤꯅꯤ ꯊꯥꯛꯄ꯭ꯔꯣ ꯆꯤꯅꯤ ꯊꯥꯛꯑꯦ ꯆꯤꯅꯤ ꯊꯥꯛꯇꯦ ꯂꯐꯣꯏꯒ ꯏꯁꯤꯡꯒ ꯊꯥꯛꯑꯦ ꯂꯐꯣꯏꯒ ꯏꯁꯤꯡꯒ ꯗꯍꯤ ꯈꯛꯇꯪ ꯗꯍꯤꯒ ꯑꯗꯨꯁꯨ ꯂꯐꯣꯏꯗꯨꯅ ꯑꯗꯨꯝ ꯈꯔ ꯊꯨꯝꯍꯜꯂꯦ ꯆꯥꯎ ꯆꯥꯎ ꯅꯍꯥꯟꯒꯩ ꯆꯥ ꯊꯛꯄꯅꯦ ꯉꯁꯤꯗꯤ ꯗꯍꯤꯁꯤꯁꯨ ꯑꯩꯈꯣꯏꯅ ꯑꯆꯧꯕ ꯑꯃ ꯂꯩꯁꯜꯂꯦꯕ ꯎꯝ ꯀꯩꯝ ꯊꯛꯇꯣꯛꯇ꯭ꯔꯦ ꯉꯁꯤ ꯑꯣꯏꯅ ꯁꯦꯝꯕ ꯑꯗꯨ ꯌꯥꯝ ꯌꯥꯝꯃꯤꯗꯣ ꯀꯩꯅꯣꯅꯦ ꯏꯁꯤꯡꯅꯅꯤ ꯌꯥꯝꯃꯤꯗꯣ ꯑꯩ ꯉꯁꯤ 2.5 ꯂꯤꯇꯔ ꯊꯛꯇꯣꯏꯅꯤꯀꯣ ꯗꯍꯤꯗ ꯌꯥꯝ ꯌꯥꯝꯃꯤ ꯉꯁꯤ 400 ꯑꯃ ꯊꯛꯈ꯭ꯔꯦ ꯁꯤꯁꯨ 400 ꯑꯃꯁꯨ ꯊꯛꯑꯦ 800 ꯁꯨꯗꯣꯔꯦ ꯉꯥꯡꯅ ꯐꯨꯜꯂꯅꯤ ꯑꯗꯣ ꯑꯩꯅ ꯗ꯭ꯌꯨꯇꯤꯗ ꯄꯨꯕ ꯕꯣꯇꯜꯗꯣ 800ꯅꯦꯕ ꯑꯗꯨꯑꯣꯏꯗꯤ 800 + 800 1600ꯗꯤ ꯁꯨꯔꯅꯤ ꯑꯣꯀꯦ ꯑꯩ ꯆꯠꯂꯝꯗꯥꯏꯗ ꯏꯁꯤꯡ ꯈꯔ ꯑꯃꯨꯛ ꯊꯛꯑ ꯆꯠꯀꯦ ꯊꯕꯛ ꯆꯠꯂꯝꯗꯥꯏꯗ ꯑꯣꯀꯦ ꯆꯥꯎ ꯆꯥꯎ ꯍꯣꯔꯦꯟ ꯅꯨꯡꯗꯥꯡꯒꯤꯁꯨ ꯊꯣꯡꯗꯣꯛꯑꯝꯃꯒꯦ ꯇꯧꯕꯅꯦꯕꯀꯣ ꯑꯩꯁꯦ ꯑꯗꯣ ꯅꯪꯗꯣꯏ ꯃꯥꯜꯂꯛꯇ꯭ꯔꯦ ꯄꯨꯡꯁꯦ ꯌꯥꯝ ꯊꯦꯡꯖꯤꯜꯂꯛꯑꯦ ꯍꯧꯖꯤꯛꯀꯤꯗꯤ ꯃꯥꯏꯔꯦꯟ ꯁꯤꯝ ꯊꯣꯡꯉꯒꯦ ꯕꯤꯔꯨꯠ ꯉꯧꯔꯒꯦ ꯑꯗꯨꯒ ꯆꯤꯛꯀꯟ ꯑꯃꯃꯨꯛ ꯐꯨꯠꯇꯣꯏꯅꯦꯕꯀꯣ ꯁꯠ ꯇꯧꯔꯒꯦ ꯕꯤꯔꯨꯠ ꯉꯧꯕ ꯍꯧꯔꯦ ꯕꯤꯔꯨꯠ ꯍꯥꯟꯅ ꯁꯣꯏꯔ ꯂꯩꯔꯅꯤ ꯁꯤ ꯌꯥꯝ ꯉꯧꯍꯜꯂꯤ ꯊꯥꯎ ꯈꯤꯇꯪ ꯍꯥꯞꯄꯅꯤ ꯕꯤꯔꯨꯠ ꯍꯥꯞꯄꯅꯤ ꯑꯗꯨꯒ ꯊꯨꯝꯒ ꯕ꯭ꯂꯦꯛ ꯄꯦꯄꯔꯒ ꯈꯤꯇꯪ ꯆꯥꯏꯔꯒ ꯂꯣꯏꯔꯦ ꯌꯥꯝ ꯂꯥꯏꯀꯣ ꯌꯥꯝ ꯂꯥꯏꯕ꯭ꯔꯥ ꯕꯤꯔꯨꯠ ꯉꯧꯕ ꯂꯣꯏꯔꯦ ꯁꯤ ꯁꯪꯗꯣꯛꯈ꯭ꯔꯒꯦꯀꯣ ꯈꯥꯡꯁꯦ ꯁꯤꯗ ꯑꯃꯨꯛ ꯃꯥꯏꯔꯦꯟ ꯊꯣꯡꯗꯣꯏꯅꯦꯕꯀꯣ ꯈꯥꯡꯁꯦ ꯀꯣꯟꯅꯗ꯭ꯔꯦꯕꯀꯣ ꯑꯗꯨꯒꯤ ꯁꯤ ꯁꯪꯗꯣꯛꯑ ꯊꯝꯃꯝꯃꯒꯦ ꯁꯤ ꯃꯥꯏꯔꯦꯟ ꯊꯣꯡꯉꯒꯦ ꯃꯥꯏꯔꯦꯟꯁꯨ ꯉꯧꯕ ꯍꯧꯔꯦ ꯅꯥꯀꯟ ꯑꯃꯗꯅ ꯆꯥꯛꯁꯨ ꯀꯥꯝꯃꯤꯀꯣ ꯌꯦꯟꯁꯦ ꯄ꯭ꯂꯦꯟꯗ ꯐꯨꯠꯄꯗꯣ ꯌꯥꯝ ꯍꯥꯎꯇꯦꯕꯀꯣ ꯕꯣꯔꯤꯡ ꯑꯗꯨꯝ ꯑꯐꯨꯠꯄꯗꯨ ꯆꯥꯕꯗꯣ ꯕꯣꯔꯤꯡ ꯆꯨꯏꯗꯅ ꯑꯩꯅ ꯑꯗꯨꯒꯤ ꯑꯩ ꯎꯠꯂꯛꯀꯦꯕ ꯑꯩꯅ ꯀꯃꯥꯏꯅ ꯐꯨꯠꯀꯦ ꯍꯥꯏꯕꯗꯣ ꯑꯍꯥꯟꯕꯗ ꯁꯨꯃꯥꯏꯅ ꯍꯥꯞꯆꯜꯂꯦ ꯌꯦꯟꯁꯦꯀꯣ ꯁꯤ ꯆꯤꯛꯀꯟ ꯕ꯭ꯔꯦꯁꯅꯤꯀꯣ ꯀꯤꯂꯣ ꯃꯈꯥꯏ ꯑꯃ ꯁꯨꯃꯥꯏꯅ ꯍꯥꯞꯆꯤꯜꯂꯅꯤ ꯑꯗꯨꯒ ꯊꯨꯝ ꯃꯥꯒꯤ ꯊꯥꯛꯀꯗꯕ ꯆꯥꯡ ꯊꯨꯝꯗꯣ ꯍꯥꯞꯆꯜꯂꯅꯤ ꯑꯗꯨꯒ ꯃꯁꯥꯂꯥ ꯈꯔ ꯍꯥꯞꯄꯤ ꯃꯁꯥꯂꯥ ꯑꯩꯅ ꯁꯦꯝꯕ ꯃꯁꯥꯂꯥꯗꯨ ꯁꯤ ꯈꯔ ꯑꯃꯨꯛ ꯍꯥꯞꯆꯜꯂꯅꯤ ꯁꯤꯁꯦ ꯊꯨꯝ ꯍꯥꯞꯆꯤꯟꯈꯤꯕꯗ ꯃꯍꯤ ꯊꯣꯛꯂꯛꯀꯅꯤꯗꯅ ꯃꯍꯤꯗꯣ ꯀꯪꯅꯕ ꯉꯧꯕꯤꯕ ꯍꯥꯏꯇꯥꯔꯦ ꯀꯩꯝ ꯍꯥꯞꯇꯕꯤ ꯊꯥꯎ ꯀꯩꯝ ꯍꯥꯞꯇꯕꯤꯗ ꯁꯨꯃꯥꯏꯅ ꯊꯨꯝꯗꯨꯒ ꯃꯁꯥꯂꯥꯗꯨꯒ ꯉꯧꯕꯤꯕ ꯃꯍꯤꯗꯨ ꯀꯪꯍꯟꯈꯤꯗꯣꯏꯅꯤꯀꯣ ꯃꯍꯤꯁꯦ ꯀꯪꯗ꯭ꯔꯤꯐꯥꯎ ꯉꯧꯗꯣꯏꯅꯤꯀꯣ ꯑꯗꯨꯒ ꯊꯥꯛꯀꯗꯕ ꯏꯟꯒ꯭ꯔꯤꯗꯤꯌꯦꯟꯁꯤꯃꯨ ꯌꯥꯝꯗꯦ ꯁꯤꯡ ꯑꯁꯨꯕ ꯍꯥꯞꯆꯤꯜꯂꯅꯤ ꯑꯗꯨꯒ ꯃꯣꯔꯣꯛꯁꯦ ꯃꯣꯔꯣꯛ ꯑꯇꯦꯛꯄ ꯊꯥꯛꯄꯁꯦ ꯌꯥꯝ ꯃꯅꯝ ꯅꯨꯡꯁꯤꯕꯅꯦꯕꯀꯣ ꯁꯤꯡꯒ ꯃꯣꯔꯣꯛ ꯑꯇꯦꯛꯄꯁꯦ ꯆꯥꯟꯅꯕꯅꯦꯕ ꯑꯗꯨ ꯁꯤ ꯑꯩꯗꯣ ꯃꯣꯔꯣꯛ ꯑꯇꯦꯛꯄ ꯑꯅꯤ ꯈꯛꯇꯪ ꯊꯥꯛꯑꯦ ꯃꯍꯤꯗ ꯈꯤꯇꯪ ꯀꯪꯍꯜꯂꯒ ꯏꯁꯤꯡ ꯈꯤꯇꯪ ꯍꯥꯞꯆꯤꯜꯂꯒ ꯑꯗꯨꯝ ꯁꯧꯍꯟꯗꯣꯏꯅꯦ ꯀꯪꯁꯤꯜꯂꯦꯕꯀꯣ ꯑꯗꯨꯅ ꯑꯩ ꯏꯁꯤꯡ ꯑꯁꯥꯕ ꯍꯩꯖꯤꯜꯂꯒꯦ ꯍꯧꯖꯤꯛ ꯐꯨꯠꯂꯅꯤ ꯃꯤꯅꯤꯠ 35 ꯃꯥꯏꯔꯦꯟꯁꯨ ꯂꯣꯏꯔꯦ ꯃꯥꯏꯔꯦꯟꯁꯨ ꯃꯤ ꯈꯔ ꯀꯪꯁꯤꯟꯈ꯭ꯔꯦ ꯍꯦꯟ ꯃꯨꯟꯁꯤꯜꯂꯛꯑꯦꯕꯀꯣ ꯑꯗꯨꯒ ꯂꯥꯁꯇ ꯑꯁꯤ ꯐꯗꯤꯒꯣꯝ ꯊꯥꯛꯆꯤꯜꯂꯅꯤ ꯂꯣꯛ ꯀꯟ ꯈꯨꯕꯗꯣ ꯍꯥꯞꯆꯤꯜꯂꯒ ꯁꯧꯍꯜꯂꯒ ꯂꯣꯏꯔꯦ ꯁꯨꯃꯥꯏꯅ ꯇꯧꯕꯁꯤꯅ ꯈꯤꯇꯪ ꯊꯣꯠꯂꯦ ꯑꯗꯨꯒ ꯃꯍꯥꯎꯁꯨ ꯈꯤꯇꯪ ꯆꯪꯉꯤꯗꯅ
ꯂꯣꯏꯁꯜꯂꯒꯦ ꯗꯤꯜꯂꯤꯁꯦ ꯏꯪꯗꯤ ꯏꯪꯗ꯭ꯔꯦꯕꯀꯣ ꯑꯗꯨꯁꯨ ꯑꯩꯗꯤ ꯀꯩꯅꯣ ꯒꯥꯔꯤ ꯃꯆꯥꯗ ꯆꯠꯄꯅꯤꯅ ꯈꯤꯇꯪ ꯏꯪꯉꯦꯕꯀꯣ ꯅꯨꯡꯁꯤꯠꯇꯨꯅ ꯍꯣꯔꯦꯟ ꯍꯜꯂꯛꯄꯩꯗꯣ ꯈꯜꯂꯒ ꯑꯗꯨꯝ ꯑꯊꯥꯕ ꯁꯦꯠꯇꯣꯏꯅꯦ ꯇꯤꯐꯤꯟꯁꯨ ꯍꯥꯞꯇꯣꯏꯅꯤꯀꯣ ꯇꯧꯔꯤꯁꯦ ꯃꯍꯤꯒꯨꯝꯕ ꯆꯦꯜꯂꯛꯑꯦ ꯉꯥꯛꯇꯪꯁꯤꯗ ꯐꯖꯅ ꯎꯔꯝꯃꯔꯣꯏ ꯇꯧꯔꯤꯁꯦ ꯑꯩ ꯍꯩꯇꯕꯅꯤ ꯇꯤꯐꯤꯟ ꯍꯥꯟꯅ ꯍꯥꯞꯄꯨꯒꯦꯀꯣ ꯑꯗꯨꯒ ꯐꯥꯏꯅꯦꯜ ꯑꯃꯨꯛ ꯂꯣꯏꯁꯟꯕ ꯂꯥꯛꯇꯣꯏꯅꯦ ꯇꯤꯐꯤꯟ ꯍꯥꯞꯄꯨꯒꯤꯒꯦ ꯇꯤꯐꯤꯟ ꯄꯦꯛ ꯇꯧꯒꯦ ꯆꯦꯟ ꯆꯥꯛ ꯄꯨꯊꯣꯛꯄꯤꯔꯣ ꯇꯤꯐꯤꯟ ꯄꯦꯛ ꯇꯧꯔꯒꯦ ꯁꯤꯗ ꯌꯦꯟ ꯍꯥꯞꯄꯒꯦ ꯌꯦꯟꯁꯦ ꯍꯣꯔꯦꯟ ꯅꯨꯡꯗꯥꯡꯃꯨꯛꯀꯤ ꯌꯥꯎꯋꯦꯕꯀꯣ ꯑꯗꯨꯅ ꯀꯤꯂꯣꯡꯈꯥꯏ ꯑꯃꯅꯦꯕ ꯁꯤ ꯍꯥꯞꯄꯦ ꯈꯥꯕꯩꯒ ꯄꯤꯕꯤꯔꯛꯑꯣ ꯆꯥꯛ ꯍꯥꯞꯄꯒꯦ ꯎꯕ꯭ꯔꯥ ꯚꯤꯗꯤꯑꯣꯗꯣ ꯆꯥꯛꯁꯦ ꯂꯩꯔꯦ ꯕꯤꯔꯨꯠꯀꯤꯁꯤꯅ ꯑꯗꯨꯝ ꯀꯣꯠꯁꯟꯈ꯭ꯔꯒꯦꯀꯣ ꯑꯩꯒ ꯄꯨꯊꯣꯔꯛꯇ꯭ꯔꯦ ꯁꯤ ꯕꯤꯔꯨꯠꯁꯤꯁꯨ ꯍꯣꯔꯦꯟ ꯅꯨꯡꯗꯥꯡꯃꯨꯛꯀꯤ ꯌꯥꯝ ꯉꯧꯁꯜꯂꯦ ꯑꯗꯨꯅ ꯍꯤꯟꯖꯥꯡ ꯑꯝꯇꯪ ꯊꯣꯡꯕ ꯌꯥꯅꯕ ꯁꯤ ꯍꯥꯞꯄꯦ ꯑꯗꯨꯒ ꯃꯥꯏꯔꯦꯟ ꯈꯥꯕꯩ ꯄꯣꯛꯇ꯭ꯔꯦ ꯃꯥꯏꯔꯦꯟꯁꯤꯅ ꯁꯤꯗ ꯍꯥꯞꯄꯒꯦ ꯃꯤꯒ ꯆꯥꯃꯤꯟꯅꯕꯅꯤꯅ ꯑꯩꯗꯤ ꯉꯥ ꯃꯔꯨꯝꯒ ꯊꯣꯡꯅꯤꯡꯕꯅꯦ ꯁꯣꯏꯕꯨꯝꯒ ꯃꯤꯒ ꯆꯥꯃꯤꯟꯅꯕꯅꯤꯅꯅꯦ ꯅꯨꯡꯉꯥꯏꯇꯕ ꯑꯃꯨꯛ ꯃꯣꯏ ꯆꯥꯗꯕꯗꯣ ꯃꯥꯏꯔꯦꯟꯁꯤꯗ ꯍꯥꯞꯄꯦ ꯌꯦꯟ ꯊꯣꯡꯕ ꯂꯩꯔꯦ ꯌꯦꯟ ꯐꯨꯠꯄ ꯑꯗꯨꯒ ꯆꯥꯛꯀ ꯕꯤꯠꯔꯨꯠꯀ ꯁꯤꯅꯤ ꯑꯩꯒꯤ ꯇꯤꯐꯤꯟ ꯁꯤ ꯂꯩꯔꯦ ꯏꯁꯤꯡ ꯁꯤ 800 ml ꯑꯗꯨꯒ ꯀꯩꯅꯣ ꯑꯆꯥꯄꯣꯠ ꯆꯥꯅꯕ ꯑꯃꯅꯤ ꯈꯤꯇꯪ ꯍꯥꯞꯆꯤꯟꯈꯤꯒꯦ ꯆꯥꯛ ꯂꯥꯝꯃꯛꯑꯒ ꯆꯥꯛ ꯆꯥꯔꯦꯅ ꯑꯗꯨꯒ ꯏꯚꯤꯅꯤꯡ ꯋꯥꯏꯗ ꯍꯜꯂꯛꯑꯝꯗꯥꯏ ꯆꯥꯅꯕ ꯊꯦꯡꯉꯦ ꯆꯠꯅꯕ ꯇꯧꯔꯁꯦ ꯑꯩ ꯐꯨꯔꯤꯠ ꯑꯃ ꯂꯤꯠꯁꯜꯂꯒ ꯌꯥꯔꯦ ꯍꯦꯛꯇ ꯁꯨꯃꯥꯏꯅ ꯇꯧ ꯂꯩꯔꯝꯕꯁꯦ ꯀꯩꯅꯣ ꯀꯦꯃꯦꯔꯥꯁꯤꯅ ꯈꯨꯠꯁꯦ ꯈꯤꯇꯪ ꯇꯩꯔꯦ ꯑꯗꯨꯒ ꯈꯨꯠ ꯁꯥꯁꯦ ꯑꯍꯥꯟꯕꯗ ꯂꯣꯏꯔꯦ ꯃꯈꯥ ꯇꯩꯁꯟꯈꯤꯒꯦ ꯍꯧꯖꯤꯛꯄꯨꯗꯤ ꯁꯥꯗꯣꯏꯅꯦꯀꯣ ꯅꯨꯡꯉꯥꯏꯇꯦꯍꯦ ꯀꯦꯃꯦꯔꯥꯅꯤꯅ ꯍꯧꯖꯤꯛꯄꯨꯗꯤ ꯌꯥꯝ ꯁꯥꯅꯤ ꯑꯗꯣ ꯍꯣꯔꯦꯟꯗꯤ ꯑꯃꯨꯛ ꯏꯪꯗꯣꯏꯅꯤꯅꯀꯣ ꯐꯨꯔꯤꯠ ꯑꯊꯥꯕ ꯂꯤꯠꯇ꯭ꯔꯗꯤ ꯑꯃꯨꯛ ꯌꯥꯗꯕ ꯇꯧꯔꯤꯁꯤ ꯐꯥꯏꯅꯦꯜ ꯂꯨꯛ ꯁꯤꯗ ꯂꯩꯔꯦ ꯐꯥꯏꯅꯦꯜ ꯂꯨꯛꯅꯤ ꯃꯥꯏ ꯂꯣꯏꯁꯤꯟꯕ ꯂꯣꯏꯔꯦ ꯊꯕꯛ ꯊꯣꯛꯇꯣꯔꯦ ꯇꯤꯐꯤꯟꯁꯨ ꯄꯦꯛ ꯇꯧꯈ꯭ꯔꯦ ꯑꯩ ꯃꯄꯥꯟ ꯊꯤꯟꯕꯤꯗꯣꯏꯅꯦꯕꯀꯣ ꯉꯁꯥꯏ ꯍꯥꯏꯕꯗꯣ ꯑꯥꯏ ꯑꯦꯝ ꯚꯦꯔꯤ ꯂꯛꯀꯤ ꯍꯥꯏꯕꯗꯣ ꯑꯁꯦꯡꯕꯩꯗꯤꯀꯣ ꯗꯦꯜꯂꯤꯗ ꯃꯤ ꯌꯥꯝ ꯃꯥꯡꯉꯤꯗꯅ ꯍꯧꯖꯤꯛꯀꯥꯟꯁꯦ ꯑꯗꯨꯒꯤꯅꯦ ꯃꯥ ꯀꯤꯗꯅ ꯂꯧꯕ ꯊꯤꯟꯕ ꯐꯖꯅ ꯆꯥꯡ ꯅꯥꯏꯔꯅꯤ ꯅꯍꯥꯟꯈꯩꯗꯤ ꯃꯔꯛ ꯃꯔꯛꯇ ꯃꯦꯇ꯭ꯔꯣ ꯂꯥꯛꯆꯔꯣꯒ ꯍꯥꯏꯔꯝꯕꯅꯦꯕꯀꯣ ꯃꯤꯗꯤ ꯍꯥꯟꯅꯗꯒꯤ ꯑꯗꯨꯝ ꯃꯥꯡꯉꯦ ꯍꯥꯏꯕꯅꯤ ꯑꯗꯨꯗꯤ ꯊꯣꯛꯑꯒꯦ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯤ ꯅꯨꯡꯉꯥꯏꯔꯝꯗꯣꯏꯔꯥ ꯈꯪꯗꯦ ꯑꯩꯅ ꯊꯕꯛ ꯆꯠꯇ꯭ꯔꯤꯉꯩꯗ ꯇꯧꯕ ꯃꯣꯔꯅꯤꯡ ꯔꯨꯇꯤꯟꯗꯨꯅꯦꯕꯀꯣ ꯑꯗꯨꯗꯤ ꯆꯠꯂꯒꯦ ꯃꯊꯪ ꯚꯤꯗꯤꯑꯣꯗ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤ ꯑꯣꯀꯦ ꯕꯥꯏ